School Angang Puriba Garising Guideline Indrabadi Action Louragani Director India ki khwaidagi chawba wayel sangwariba Supreme Court na State Khudingda road safety ki damaktangai fadaba thabaksing laukhatnaba khangankiba matungin na ngarang Chief Minister N Biren singana State asida road safety ki damak laukhaliba thabaksing yangsankhre Amaromda school gi angangsing Puriba Garising na Manipur government ki transport department na piba guideline gi wangmada Mahiro yamna puba madi gari ge fitness ki niyam chumdrabade action Louragani haina transport department ki director na notification nama thokre Chief Minister Secretary tapangthokiba mifam aduda Transport Minister Khasim Basum Chief Secretary Dr. Rajesh Kumar District Singi Deputy Commissioner amasung SP Singh amasung Transport Secretary amasung Director na saruk yakhe mifam aduda Transport Department ki maikaidage state asida road safety gi damak laukhaliba thabaksing Sandokna khanganbaga loina na makata na laukhatpa yaba thabaksing thamkhe Department asina road safety week pangthokpaga loina na traffic awareness campaign amasung activities sing pangthokle State asigi lambi sing da Motor Vehicle Act and rule gi wangmada gari thoriba sing yangsinbaga loina na makoi gi mathakta rule gi matungina chapchaba action laukhanaba honade masigi mathakta driver sing bu government na piba safety norms gi matungina gari thaunana bagi damak leptana awareness piri haibo wafam thamkhe mifam aduda Chief Minister gi maikaidage district sing gi deputy commissioner sing amasung SP sing na road safety awareness program sing mari lenaba department ka loina na pangthokna ba wafam thamkhibaga loina na traffic ki niyam thugaiba sing chapchabe action launaba akan ba wafam thamgadabani haike Chief Minister gi maikaidagi government na sathariba traffic awareness campaign amade activity sing asida lamdam asigi miyam amasung driver sing na mapungpha na mateng panghanduna state asida lambi gi laibak thiba thokdok sing thokthana ba hona minana ba appeal tawkhe marak sida ngarang Director Transport Dr. Nivedita Leire lakpam na thokiba notification amagi batungin na Manipur gi school sing da mahiroi sing pubada sisinariba bus ban amasung chaka ahum pan ba gari sing ase Transport Department na piba standard condition amasung safety norm sing ngak na satre haiba khanglei karigumba Transport Department na piba niyam sing ngak na chalamdrabade action Louragani haide school gi angang sing pubagi service tawriba gari sing na angang sing gi safety gi khanadana ahen ba angang masing yamna hapsin ba se yamna haksin ba maral amane masigi mathata school gi angang sing pubada sisinariba gari sing asige fitness permit PUCC commercial registration na chingba regular way na yangsilaga nei Maramaduna school gi mahiro amasung angang sing Puriba Garising na transport department na thamliba niyam sing ase ngak na chatkadaba nei karigumba niyam sing asigi wangmada thabak tawramlabade makhoi gi mathakta Motor Vehicle Act and rule gi matungina action Louragani haide Manipur da lising ani tara taretage Houjik Faobada Umangi lam Sq.km 7.9 Mangkhre Kumja lising ani kun mathoi khaktada lamai chakpagi thokdok lak amaga lising hompuga taruk supna taraga mapan thokhe Manipur da haukiba kumja lising ani taraga taretage Houjik Faobagi oina phangliba khwaidagi nauba report ki matungin na Manipur gi apunba Umangi saruktagi lam Sq.km 7.9 Mangkhre haiba Indian State of Forest report ki data sing da phongdok le Loupham Kannanaba Khul Khudingda flat ki Maongda Sanaba Kanari CM Yaifa Thaurang da yalakpa sing awai akhum tawroi State asigi Loupham Kannanaba gi damak Khul Khudingmakta khunja sing na yum sagadaba mafam amamam khandoktuna housing site haina tongana thambiro Leingakki na sel puthokuna flat ki Maongda building sanaba khanaba hore Leifam Sandre haina lobukta yum sabiragano Leingakki na sagadoriba building asida Leifam piragani haina Chief Minister Nongthongbam Biren na phongdokhre wafam asi ngarang Haingang Assembly constituency gi manungcha na leiba maiba khulde MLA local area development fund ge makhada nauna saba Maiba Khul Community Hall Sangabada Chief Minister na phongdokhiba nei mahak na makha taraduna hai Leingakki asina miyam gi yaifana ba paikhalakpa thabak thoram singbu political party kharana nathaiba manba mawong chathaba sina sangsaliba miyam gi hawasibu thinthan gadawre maramaduna sigumba party kharana Leingakki yaifa thorang gi mayokta yelakpa amata Leingakna made party na awaya khum tawraroi henjilaklagana logi mateng lauraga nei border fencing lep na bakhangan khrei Indo-Myanmar border pillar number 81 gi marakta leiriba border fencing gi phibam Minister Letpau Haukim na yangsinkhre Indo-Myanmar border pillar number 81 Kwatha Khunau village mayada BRTF na ngamkhai sambal khari basida Kwatha Khunau da seliba namju faturel yauna meter 30 rom Myanmar rom thangba saita hundoklamlaga ngamkhai sambal khaba thabak chatharak padage Kwatha Khulgi khunja singna thingba piduna thabak leptuna lerakiba mafam aduda ngarang TN Hills Horticulture and Soil Conservation Minister Letpau Hauke DC Tengnopal Yumnam Ranjan Tengnopal Ge SP Golyan Mang Moregi Edise El Bobe BRTF 82 RCC Ge Ose
Manis punya amade kwathagi miyam punna yengsinminaraba matung chayen aduna lariba mafamsingda border fencing khabagi thabak yanaba mapuraktriba phauba thabak lepa haina punna yanakhre haire Manipurda yuwa hakhre Manipur amasung Assam gi lona bada leiba jiribam yauna North East ki state singda mayai oirab kanna yuwa hakhre yuwa hakhibagi epicenter jiribam dagi nongsup lomda kilometer 8 lom salaga leiba Assam gi mafam amada oikhe yuwa hakibadu mafam dugi leimai dagi kilometer 10 rom lutharaga thokibane Manipur University की Department of Art Sciences के Seismological Observatory के Project Officer Dr. Manichandra Sanokjamna khuyek piduna thadorokpa cherol gi matungin ngarang numidang pung 8:32 second mari chatpa matamda yuwa hakhe loinana yuwa si magnitude 5.0 yauna hakhi haire action logane All Manipur Ben Party Association da Republic Day gi thauramda saruk yananaba Houjik phawbagi oina khangalakpa leite Kanagumba Civil Ben Party sing Association asigi ayaba yaudana Association ge ming sizinaraga saruk yaramba thengnarabade Legal action laukhatkani haina Association asigi General Secretary KS December mitai na thadorokpa Sherol na haire Amusement Park yengsinkhre Property Tax Lounaba Leingakki Thousil Leire Biren Houjik Leingak asina revenue hengadhanabagi matangda akhanaba mijeng thamliba se foreign liquor yonbagi matang asini loinana Property tax Lounaba Leingakna Thousil paikhalagani haina Manipur ki Chief Minister N Biren na phongdokre awang posangbam khunawgi thengu singjinda nauna sengbat sagaliba amusement kam recreation park Chief Minister N Biren na hakthengna yengsinkhre yengsin khongsat aduga mari lenana Chief Minister N Biren na paumishing da phongdokibada GST lakpage state ki revenue asi mamangdage saruk ani hengatpa ngamle Houjik Leingak asina revenue gi matangda akhanaba mijeng thamliba se foreign liquor yonbagi matang asidane Hiram aside experts singa tathok tasin tawduna khanaba leire state ki revenue su hena lakpa amasung illegal oina haksang da ka hena sokningai oiba mawongda sungliba using mapung phana laksinanabagi matangda Leingak asina thorang kaya paikhatle state asigi revenue gi matangda Chief Minister N Biren na makhata na haikibada transport amasung forest na chingbagi taxing revive tawragane loina na property tax su Lounaba Leingak asigi thorang leire haikhe Framework Agreement ta Yumfam Oidaba Waroidi Lan Thokkani Karigumba Waroisin purakpada kumja 2015 ge August 3 da laikhiba Framework Agreement ta Yumfam Oidragade naga khara khatokhigadabana imunai mutaba amasung Lan Thokkani haina NPGN NNC non accord ke Presidente ubung na haukiba January 18 da cherolama da phongdokre ubung na hai Framework Agreement adu Nagalim gine Masida Nagaland ge Nagasing, Manipur gi Nagasing, Arunachal Pradesh gi Nagasing amasung Assam gi Nagasing yaure Nagasing amata khatok loidabane mapung phaba amasung tunggi mirol na nungsi sananan leiba ngamhangadaba FA Framework Agreement ta support tawnaba Naga miyamda ubung na appeal tawkhe School Education Department ta anouba wathok Cabinet ki warem na Program Officer taraga humdoi amasung Assistant Program Officer taraga ni thoi oina absorption tawkhiba Rule gi wangmadani haiduna wakalaklay High Court na makhoi kun mangabo absorption toksin khiba Leingakki order suspend tawkhre Malem gi khwaidagi wangba motorable pass umlingla pass yoruraba gerinda loitongbam Kainya Kumari chanaba sem sare Aroibada ta abiriba pumnamak pu thagachare